Tha tara hena Manipur da thokliba irang asina maram oiraga Myanmar amadi Manipur ga lonari ba ngamkhre da security nakan section thorang lokhalabasu Moreh da mayai kaba drug kaya marang kaina phangbagi mami chawna tari Moreh da security force na kuki ani yamlaba WY tablet ka konnana phaba ngamkhre police tagi phangma pawgi matungina security force na Moreh gi toan mafam singda ngarang area domination chathaduna frisking amasung checking tawbada nungthil pung ani makhairom tarakpada Moreh gi kanan bank da singningai upamong da lakpa auto rickshaw ama khanduna check tawki maduda lotuna purakpa kilogram 13 ga gram satret niphulom oigadaba WY tablet lishing Manipur phagatpa ngamki Thautok adu mari leinana auto rickshaw adu talakpa kanan bank dagi tongkho hau sahi nipu ga mari amasung zamkholun baiti sahi nipu nipan hariba mi ani asi makhoina tolpa auto rickshaw ga loina phagatki tungda logi oba thabak paikhat anaba phar mi ani adu drug ka konnana Moreh police station da sinakre hari